friend miyam ha si nahan ju taksa khra ne ba incident chaw ga ba ya nahan ju taksa khra ne ba aina ko record tori ba ro ba record ong torom da na ko nahan je iphone de ai tor to ne ba ado iphone da kai dai da khang de ya ten to ya no iphone ong lai no no iphone da ong bi throi ai ke na tor ke ai taksa khra ne ba han nahan je sak se je thi re he ado si ano ko bi je no ano pe wari da tor anu ya re hon da sẽ tao kê và không khác biến người sẽ phá ra sắc sẽ ấy là thế này tôi sẽ có history of not the timeline of history này và có university history này mà na han video đấy phần xem như vậy đấy và sẽ có years before the present hay gì hồi trước cái present hay này và có university có xin lấy mà ấy nó cái lấy và quang ngang và nói nó cái gì đấy em chỉ si university này university part nó này university một tí nữa thì university có university rồi part nó này có tôi có mấy tôi đó si je ai video se no ai na ngang ta ta no kana ngang ta ge na so youtube ta america ma sa pang ma ngang ta ge ha ro ai na ngang jo taw no mi to pa ngang sun ta taw no ai ngang jo taw ai loi khang lo mi na tra no mari na bu ja na dung ngam dau la se wani se 13.8 billion na hai ni ko ko ngasi de gi 13.8 billion na billion na di karo cham ni ko si khang bi ro india population je karo cham na india population billion nam ne hai ni tâm năng hàng cho cái friend này warak tan ông lep cái này, ada sẽ cái nào, sai cái sọc thốn rồi, xí à đấy, ada sẽ nói sẽ beginning of matter and energy appear, matter thì coi pot chạy chứ, coi mobile năng na sa rồi energy ni khang cái nào energy appear rồi energy thì coi shakti đó, shakti mà, vậy the beginning of physics này physics cái hậu rồi cái nào physics nào, coi physics nào tầm nhìn sẽ matter and energy cũng biết này cái siêu này khối chemistry cho học atom cho molecules atom cho molecules na khối matter gồm ba mỗi miếng cái học này là ai si sẽ nuôi khang một nuôi thì khang rồi nữa tra rồi anh ta sẽ khang một nuôi cho anh muốn đi hen khang cho lúa hay này ba nữa tra nó tới nuôi cái nào để khang cái ba anh muốn đi hen khang cái rồi cái nào để khang cái nó ba rồi xí lệ na rồi rồi cái rồi cái nó cái formation of planet rồi, phát rồi caro chấm yang khai ra ngay và coi camo chấm yang khai ra ngay cái camo chấm yang khai ra dạng lắm ní cơ, coi chỉ miêu về caro mà caro có tốt rồi, sinh ta lấy cái ní khang đề lấy rồi khang đề tầm quan đề là có caro lấy ní lấy rồi adobo coi chỉ lấy bên này ní đi khang có gì anh là có hai chân bên tề planet này chỉ lấy bên này và coi nó nó chọc thổ nó ra rồi cái chương trình như bọc khai rồi nó nó coi pi vào lại chế source lôi cái này nó star này nó coi star là dwarf này em lấy đi nó có rồi xí khang mà ní ở đó nó sẽ là nó mày tụi tông nó vậy khang là mày tụi tông lấy nó coi được lập xí cái drum này coi tụi nó tìm nhiều về cũng bọc wali chế hiệp đi em này ở đó nó coi interplanetary spaces vậy phải chứ coi ăn chín ngà liền vẫn nó chế khang này là coi star nó nung đằng đâu đi đâu mà chú súng bom này khang này là áp đó lôi cái béo này tụ đây chỉ bằng ngang cái bên đó khang này ở đó là formation of planet là nó sẽ negative comment tông nó khó tông chi vào tông lấy nó khang vậy vậy tôi đi tàu rồi ai phải cho lên này negative comment tàu của nó em ngoài mà đây tôi tàu được không nói negative comment tàu có nói photo yếu rồi cái đó ai photo hợp chất lộ nói phim xem lạc vậy bây giờ vậy photo hợp chất lộ negative comment tàu rồi tới canal nói rồi cái tí yếu lắm để huy gồm ba nó sắp tới thi bro ấy chứ hợp chất lộ này đúng tàu này bây giờ chứ 3.9 emergence to khối nè cái gì ra Prithvi na 4.5 billion ko dugi matungda chahi 700 million gi matungda emergence of organisms an haje si je pinpoint nati ko eta chumma banate wi tum gi machin tum madong na eta chahi plus minus khara billion million khara laina wane emergence of organisms haje beginning of biology ko koi biology hore ado yang last common grandmothers of humans and chimpanzees an haje samna ibna koi gi common grandmother of humans and chimpanzee ai hay cái gì last common grandmother 6 million là được 6 million là ngasi dagi million là đi lakh tara ni dana lakh khumbu ki mamang dana samna hay da koi grandmother se kai har se na ja koi grandmother se songwari ni ko ima koi imoi nu se ne har se ima imoi nu macha ni le koi mioi ba amade atopa mayam ko chimpanzee ado last grandmother to ima moi do wari ne hai jene siran dan sakini ado ko yi yong de olopna teba tongan chana game ne chimpanzee du da na ko
ꯑꯗꯨꯒ ꯅꯣꯏ ꯌꯣꯡꯗ ꯑꯣꯜꯂꯛꯀꯦꯁꯨ ꯅꯣꯏ ꯍꯥꯏꯅꯤꯡꯕ ꯄꯥꯎ ꯍꯥꯏꯌꯨꯁꯦ ꯑꯗꯒꯤ ꯍ꯭ꯌꯨꯃꯦꯟꯁ ꯏꯚꯣꯜቭ ꯏꯟ ꯑꯐ꯭ꯔꯤꯀꯥ ꯐꯥꯔꯁ ꯇꯣꯟ ꯑꯗꯨꯒ ꯆꯍꯤ ꯂꯥꯛ ꯀꯨꯟ ꯃꯉꯥ ꯃꯃꯥꯡꯗꯅꯦ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟꯁꯦ ꯏꯚꯣꯜቭ ꯇꯧꯔꯦꯕ ꯑꯐ꯭ꯔꯤꯀꯥꯗ ꯈꯪꯉꯦꯅꯀꯣ ꯑꯐ꯭ꯔꯤꯀꯥꯗ ꯏꯚꯣꯜꯚ ꯇꯧꯔꯛꯏꯁꯦ ꯑꯗꯨꯒꯤ ꯑꯗꯥꯅ ꯌꯥꯝ ꯊꯤꯑꯣꯔꯤ ꯌꯥꯝ ꯂꯩꯔꯦ ꯑꯥꯎꯠ ꯑꯣꯐ ꯑꯐ꯭ꯔꯤꯀꯥ ꯊꯤꯑꯣꯔꯤ ꯑꯗꯒꯤ ꯑꯐ꯭ꯔꯤꯀꯥꯗ ꯈꯛꯇꯪ ꯇꯧꯗꯦ ꯃꯌꯥꯝꯗ ꯑꯇꯣꯞꯄ ꯖꯒꯥꯗꯁꯨ ꯄꯨꯊꯣꯛꯂꯦ ꯍꯥꯏꯕꯁꯨ ꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯅꯤꯡꯉꯥꯏꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯛꯁꯦꯞ ꯇꯧꯕ ꯃꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯇꯧꯈ꯭ꯔꯁꯦ ꯑꯩ ꯏꯁꯥꯅꯁꯨ ꯑꯦꯛꯁꯦꯞ ꯇꯧꯁꯦ ꯑꯐ꯭ꯔꯤꯀꯥꯁꯤꯅꯦꯅ ꯈꯜꯂꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯁꯤ ꯀꯃꯥꯏꯅ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯍꯥꯟꯅ ꯍꯧꯔꯛꯏꯅꯣꯁꯦ ꯃꯤꯑꯣꯏꯕ ꯍꯥꯟꯅ ꯂꯩꯔꯝꯕꯕꯨꯗꯤ ꯅꯠꯇꯦꯕꯀꯣ ꯃꯤꯑꯣꯏꯕ ꯍꯤꯡꯉꯒ ꯑꯩꯈꯣꯏꯅ ꯁꯤꯒꯤ 2.5 ꯃꯤꯂꯤꯌꯟ ꯏꯌꯔ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯤꯗ ꯀꯦꯃꯦꯔꯥꯒ ꯂꯩꯗꯅ ꯑꯩ ꯁꯤꯗ ꯅꯝꯗꯅ ꯑꯅꯣꯛ ꯀꯣꯞꯇꯅ ꯁꯤ ꯇꯧꯔꯤꯁꯦꯗꯅ ꯁꯤꯒꯤ ꯅꯠꯇꯦꯕ ꯅꯣꯏꯅꯒ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯟ ꯇꯨꯜꯁꯦ ꯅꯨꯡꯒꯤ ꯇꯣꯜꯒꯨꯝꯕ ꯁꯦꯝꯃꯝꯕꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯁꯤꯁꯦ ꯎꯕꯗ ꯅꯣꯏ ꯁꯤ ꯆꯧꯀꯤꯁꯦ ꯎꯕꯗ ꯃꯤꯅ ꯁꯥꯔꯝꯕꯅꯦꯁꯦ ꯈꯪꯉꯦ ꯆꯧꯀꯤꯁꯦ ꯌꯥꯝ ꯁꯦꯒꯥꯏꯔꯦ ꯁꯤꯁꯦ ꯃꯤꯅ ꯁꯥꯔꯝꯕꯅꯦ ꯅꯣꯏ ꯈꯪꯉꯦꯗꯅꯀꯣ ꯑꯗꯣ ꯁꯤ ꯃꯣꯕꯥꯏꯜꯒꯁꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯅꯨꯡ ꯑꯃ ꯇꯥꯔꯝꯕꯗꯨꯅꯤ ꯅꯣꯏ ꯃꯤꯅ ꯁꯥꯔꯝꯕ ꯅꯠꯇꯦ ꯑꯗꯨ ꯈꯪꯒꯅꯤꯗꯅꯀꯣ ꯑꯗꯣ ꯆꯞ ꯃꯥꯟꯅꯅꯅꯦ ꯀꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯈꯣꯡꯅꯥꯡꯁꯦ ꯁꯤ ꯍꯧꯔꯤꯁꯦ ꯃꯤꯅ ꯁꯥꯕ ꯅꯠꯇꯦꯅ ꯃꯁꯥꯏ ꯂꯩꯖꯕꯅꯦ ꯑꯗꯣ ꯃꯤ ꯂꯩꯔꯝꯃꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯟꯕꯅꯦꯕ ꯑꯗꯨꯒ ꯌꯦꯡꯉꯣ ꯍ꯭ꯌꯨꯃꯦꯟ ꯁ꯭ꯄ꯭ꯔꯦꯗ ꯐ꯭ꯔꯣꯝ ꯑꯐ꯭ꯔꯤꯀꯥ ꯇꯨ ꯌꯨꯔꯦꯁꯤꯌꯥ ꯍꯥꯏꯁꯦ ꯌꯨꯔꯦꯁꯤꯌꯥꯗꯤ ꯑꯦꯁꯤꯌꯥ ꯑꯗꯒꯤ ꯌꯨꯔꯣꯞꯁꯤꯅꯦꯕ ꯃꯤꯂꯤꯌꯟ ꯑꯅꯤ ꯀꯔꯣ ꯑꯇꯩ ꯆꯍꯤꯅꯦ ꯀꯩꯅꯣꯃꯨꯛ ꯍꯜꯂ ꯃꯇꯨꯡꯗ ꯔꯦꯀꯣꯔꯠꯀ ꯇꯧꯔꯤꯖꯥꯔꯣ ꯇꯧꯔꯝꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯒꯤ ꯌꯦꯡꯉꯨꯅꯦ ꯍ꯭ꯌꯨꯃꯦꯟ ꯁ꯭ꯄ꯭ꯔꯦꯗ ꯐ꯭ꯔꯣꯝ ꯑꯐ꯭ꯔꯤꯀꯥ ꯇꯨ ꯌꯨꯔꯦꯁꯤꯌꯥ ꯏꯚꯣꯂꯨꯁꯟꯁ ꯑꯣꯐ ꯗꯤꯐ꯭ꯔꯦꯟಟ್ ꯍ꯭ꯌꯨꯃꯦꯟꯁꯦ ꯑꯩꯈꯣꯏ ꯑꯃꯈꯛꯇꯪ ꯅꯠꯇꯦꯕ ꯃꯌꯥꯝ ꯌꯥꯝꯃꯦꯕ ꯈꯪꯉꯦꯅ ꯍ꯭ꯌꯨꯃꯦꯟꯁꯤꯗꯅꯦ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯍ꯭ꯌꯨꯃꯦꯟ ꯁ꯭ꯄꯦꯁꯤꯁ ꯍꯥꯏꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟꯁꯤꯗ ꯃꯌꯥꯝ ꯌꯥꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅ ꯍꯥꯏꯁꯤꯒꯦ ꯑꯩꯈꯣꯏ ꯗꯤꯐ꯭ꯔꯦꯟ ꯍ꯭ꯌꯨꯃꯦꯟ ꯁ꯭ꯄꯦꯁꯤꯁ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯨꯏꯁꯤꯗꯤ ꯁ꯭ꯄꯦꯁꯤꯁ ꯑꯃꯈꯛꯇꯪꯅꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯒꯔꯁꯦ ꯀꯦꯠ ꯐꯦꯃꯤꯂꯤꯗ ꯇꯥꯏꯒꯔ ꯑꯗꯒꯤ ꯂꯥꯏꯑꯣꯟ ꯀꯦꯠ ꯑꯅ ꯃꯌꯥꯝ ꯑꯃ ꯂꯩꯁꯦ ꯑꯩꯈꯣꯏ ꯃꯣꯏꯁꯦ ꯁ꯭ꯄꯦꯁꯤꯁꯇꯗꯤꯀꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯁ꯭ꯄꯦꯁꯤꯁꯇꯗꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯣꯏ ꯍꯨꯏ ꯑꯃꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕꯗ ꯃꯆꯥ ꯄꯣꯛꯀꯅꯦꯕ ꯁ꯭ꯄꯦꯁꯤꯁꯇꯗꯤ ꯑꯗꯨꯗꯤ ꯈꯪꯉꯦꯅ ꯑꯗꯨꯒ ꯀꯩꯒ ꯅꯨꯡꯁꯥꯒꯗꯤ ꯃꯣꯏꯒꯤ ꯑꯣꯐ ꯁꯄ꯭ꯔꯤꯡ ꯂꯩꯔꯣꯏꯕ ꯑꯉꯥꯡ ꯂꯩꯕ ꯌꯥꯔꯣꯏꯕ ꯂꯩꯔꯒꯁꯨꯅꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯨꯅꯀꯣ ꯑꯩ ꯈꯪꯉꯦꯗꯅꯀꯣ ꯁ꯭ꯄꯦꯁꯤꯁꯁꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯍꯨꯏꯒ ꯍꯧꯗꯣꯡꯒꯁꯨ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯁꯤ ꯅꯣꯏ ꯁꯥꯏꯟꯁ ꯈꯪꯉꯕꯗꯤ ꯑꯩꯅ ꯉꯥꯡꯉꯤ ꯋꯥꯁꯦ ꯀꯩꯁꯨ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗꯅ ꯁꯥꯏꯟꯁꯇꯗꯤ ꯁꯤꯅꯤ ꯇꯥꯛꯏꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯂꯩꯔꯦ ꯍ꯭ꯌꯨꯃꯦꯟ ꯁ꯭ꯄ꯭ꯔꯦꯗ ꯐ꯭ꯔꯣꯝ ꯑꯐ꯭ꯔꯤꯀꯥ ꯇꯨ ꯌꯨꯔꯦꯁꯤꯌꯥ ꯍꯥꯏꯁꯦ ꯍ꯭ꯌꯨꯃꯦꯟꯁꯦ ꯁꯨꯝ ꯆꯠꯂ ꯂꯩꯇꯦꯕ ꯑꯩꯈꯣꯏꯁꯦ ꯀꯣꯏꯆꯠ ꯆꯠꯂꯦꯕ ꯈꯪꯉꯦꯅ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁ ꯑꯝꯄꯌꯥꯔꯅꯒ ꯇꯧꯔꯤꯁꯦ ꯃꯣꯏ ꯀꯣꯏꯆꯠ ꯆꯠꯄꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯐꯝ ꯂꯩꯕ ꯇꯧꯗꯦꯕ ꯃꯣꯏꯗꯤ ꯀꯣꯏꯆꯠ ꯆꯠꯇꯅꯀꯣ ꯑꯗꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯗꯔꯀꯥꯔꯕꯨꯗꯤ ꯑꯣꯏꯗ꯭ꯔꯦꯀꯣ ꯑꯗꯒꯤ 500,000 ꯅꯤꯌꯔꯗꯔꯊꯦꯜꯁ ꯏꯚꯣꯜꯚ ꯏꯟ ꯌꯨꯔꯣꯞ ꯑꯦꯟ ꯗ ꯃꯤꯗꯜ ꯏꯁꯇꯣ ꯅꯤꯌꯔꯗꯔꯊꯦꯜꯁ ꯊꯣꯛꯂꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯗꯜ ꯏꯁꯇꯀꯣ ꯃꯤꯗꯜ ꯏꯁꯇꯗꯤ ꯈꯪꯉꯦꯅ ꯏꯔꯥꯟ ꯀꯩꯀꯥ ꯁꯤꯅ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯑꯗꯨꯗ ꯅꯤꯌꯔꯗꯔꯊꯦꯜꯁ ꯏꯚꯣꯜꯚ ꯌꯨꯔꯣꯞꯀꯣ ꯑꯗꯨꯒ ꯃꯩꯁꯤ ꯍꯥꯟꯅ ꯂꯩꯔꯝꯗꯕꯕꯨ ꯅꯠꯇꯦ ꯃꯩꯕꯨꯗꯤ ꯄꯤꯆꯥꯛ ꯆꯥꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯦꯝ ꯇꯧꯕ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯩ ꯍꯧꯕ ꯉꯝꯕꯁꯤꯗꯤꯀꯣ ꯗꯦꯂꯤ ꯌꯨꯁꯁꯦ ꯆꯍꯤ ꯉꯁꯤꯗꯒꯤ ꯂꯥꯛ 3 ꯉꯥꯏꯔꯤꯕ ꯑꯁꯤꯗꯩꯅꯤꯀꯣ ꯁꯤ ꯈꯔ ꯆꯦꯟꯅꯕ ꯌꯥꯏ ꯂꯥꯛ 3ꯒ ꯑꯗꯨꯗꯨꯅ ꯄꯣꯏꯟ ꯈꯔ ꯆꯦꯟꯅꯕꯌꯥꯏ ꯑꯗꯨ ꯆꯍꯤ ꯂꯤꯁꯤꯡ 1,000 ꯈꯔ ꯈꯦꯠꯅꯕ ꯌꯥꯏꯕ ꯑꯗꯨꯗꯤ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ ꯁꯤꯕꯨ ꯈꯪꯗ꯭ꯔꯗꯤ ꯌꯥꯝ ꯄꯪꯕꯅꯦ ꯃꯔꯩ ꯇꯧꯔꯛꯇꯧꯕ ꯃꯤ ꯑꯄꯪꯕꯅ ꯇꯧꯔꯛꯇꯧꯕ ꯃꯉꯥꯏꯔꯦꯅ ꯑꯗꯣ ꯁꯤ ꯑꯃꯨꯛ ꯑꯩ ꯁꯤ ꯍꯥꯏꯒꯦꯁꯦ ꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯦ ꯅꯣꯏꯅ ꯍ꯭ꯌꯨꯃꯦꯟꯒꯤ ꯄꯥꯕꯁꯦ ꯑꯦꯅꯤ ꯄꯥꯕ ꯌꯥꯏ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯁꯅ ꯏꯕ꯭ꯔꯥ ꯍꯤꯁꯇꯣꯔꯤꯌꯟꯅ ꯏꯕ꯭ꯔꯥ ꯑꯃꯅ ꯏꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯅ ꯁꯤ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯍꯣꯃꯣ ꯁꯦꯄꯤꯌꯟꯁ ꯑꯅꯅꯦ ꯌꯨꯚꯥꯟ ꯋꯥ ꯍꯔꯥꯔꯤꯅ ꯑꯩꯈꯣꯏꯒꯤ PhD ꯍꯣꯏ PhDꯁꯨ ꯂꯣꯏꯔꯦ ꯍꯤꯁꯇ꯭ꯔꯤꯗ ꯀꯦꯝꯕ꯭ꯔꯤꯖꯇꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯆꯥꯅ ꯃꯥꯏ ꯀꯩꯅꯣꯒ ꯑꯣꯏꯔꯝꯒꯅꯤ ꯒꯣꯌꯦꯡꯀꯥꯅ ꯑꯃ ꯀꯩꯅꯣꯒ ꯇꯧꯕꯅꯦ ꯑꯗ ꯃꯥꯁꯦ ꯌꯥꯝ ꯐꯥꯎꯔꯦꯗꯅ ꯃꯥꯒꯤ ꯍꯣꯃꯣꯗꯤꯌꯨꯁ ꯑꯅꯁꯨ ꯂꯩ ꯑꯗꯩ 21 ꯂꯦꯁꯟ ꯐꯣꯔ ꯗ 21st ꯁꯦꯟꯆꯨꯔꯤꯅꯀꯣ ꯃꯥꯏ ꯂꯥꯏꯔꯤꯛꯁꯦ ꯑꯩ ꯑꯇꯣꯞꯄ ꯃꯌꯥꯝꯕꯨꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯌꯥꯝꯅ ꯑꯩꯅꯁꯨ ꯍꯦꯟꯅ ꯈꯪꯉꯕ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯑꯗꯣ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯁꯤꯁꯤꯅ ꯃꯥꯏ ꯐꯥꯔꯁ ꯂꯥꯏꯔꯤꯛꯅꯦꯕ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯍꯤꯕ꯭ꯔꯨꯗ ꯀꯩꯅꯣꯝ ꯏꯈꯤꯕꯅꯦ ꯑꯩꯁꯦ ꯍꯥꯟꯅꯁꯨ ꯍꯥꯏꯔꯝꯕꯅꯤ ꯍꯤꯕ꯭ꯔꯨꯗ ꯀꯩꯅꯣꯝ ꯑꯗꯣ ꯁꯤꯁꯦ ꯏꯪꯂꯤꯁꯇ ꯑꯃꯨꯛ ꯀꯣꯟꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕ꯭ꯔꯥ ꯏꯪꯂꯤꯁꯇ ꯑꯃꯨꯛ ꯏꯕ꯭ꯔꯥ ꯀꯥꯎꯈ꯭ꯔꯦꯕ ꯐꯥꯎꯈꯤꯕꯗꯩꯀꯣ ꯍꯥꯟꯅꯕꯨꯗꯤ ꯍꯤꯕ꯭ꯔꯨꯗ ꯂꯩꯕꯗꯩ ꯐꯥꯎꯖꯕꯅꯤ ꯏꯖꯔꯦꯂꯤ ꯃꯆꯥꯅꯦ ꯍꯧꯖꯤꯛ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯩꯅꯣ ꯍꯤꯕ꯭ꯔꯨ ꯑꯣꯐ ꯗ ꯖꯨꯔꯥꯁꯤꯛꯇ ꯂꯦꯛꯆꯔ ꯀꯩꯅꯣ ꯑꯣꯏꯕꯅꯦꯕ ꯍꯤꯁꯇ꯭ꯔꯤꯒꯤꯀꯣ ꯋꯥꯔꯜ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯗꯨꯗ ꯀꯩꯀꯥꯅ ꯑꯗꯣ ꯅꯣꯏ ꯂꯥꯏꯔꯤꯛ ꯄꯥꯒꯦꯁꯨ ꯄꯥꯅꯤ ꯁꯤ ꯂꯥꯏꯔꯤꯛꯁꯦ ꯑꯣꯔꯤꯖꯤꯅꯦꯜ ꯀꯣꯄꯤꯗꯁꯨ ꯈꯔ ꯑꯗꯨꯝ ꯌꯥꯝ ꯍꯣꯡꯗꯕꯅꯦ ꯀꯤꯟꯗꯜꯒꯤꯁꯨ ꯂꯩꯔꯦ ꯑꯗꯩ ꯒꯨꯒꯜ ꯄꯦꯗꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯌꯥꯝ ꯂꯥꯏꯅꯁꯨ ꯏꯕꯅꯤ ꯑꯗꯨꯒ ꯁꯤ ꯁꯨꯝ ꯀꯥꯟꯅꯩꯌꯦꯅ ꯈꯜꯂꯦ ꯀꯥꯟꯅꯕꯗꯤꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯅꯣꯏ ꯍꯤꯁꯇ꯭ꯔꯤ ꯑꯗꯨꯝ ꯄꯥꯔꯁꯨ ꯌꯥꯏꯗ ꯑꯗꯣ ꯗꯦꯂꯤ ꯌꯨꯁ ꯑꯣꯐ ꯐꯥꯏꯌꯔꯁꯦ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯑꯦꯕ ꯆꯥꯛ ꯊꯣꯡꯉ ꯆꯥꯕꯁꯦ ꯂꯥꯛ 3 ꯉꯥꯏꯔꯤꯕ ꯗꯦꯂꯤ ꯌꯨꯁ ꯐꯥꯏꯌꯔ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝ ꯀꯥꯟꯅꯕ ꯂꯩꯔꯦꯀꯣ ꯍꯦꯃꯣ ꯁꯦꯄꯤꯌꯟꯁ ꯏꯚꯣꯜꯚ ꯏꯟ ꯏꯁ ꯑꯐ꯭ꯔꯤꯀꯥ ꯑꯩ ꯏꯁꯥꯃꯛꯁꯦ ꯍꯣꯃꯣ ꯁꯦꯄꯤꯌꯟꯁꯅꯦꯕ ꯍꯣꯏ ꯅꯦꯟꯗꯔꯊꯦꯜꯁ ꯌꯥꯎꯕ ꯑꯗꯨꯗꯥꯅꯀꯣ ꯑꯗꯣ ꯍꯣꯃꯣ ꯁꯦꯄꯤꯌꯟꯁꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯤꯡꯍꯧꯔꯤ ꯃꯌꯥꯝꯁꯦ ꯍꯣꯃꯣ ꯁꯦꯄꯤꯌꯟꯁ ꯀꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯁꯁꯦꯀꯣ ꯁꯦꯄꯤꯌꯟꯁ ꯍꯥꯏꯁꯦ ꯁꯦꯄꯤꯌꯟꯁ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯕ꯭ꯔꯥ ꯍꯣꯃꯣꯗꯤ ꯍꯣꯃꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯁꯦꯄꯤꯌꯟꯁ ꯍꯥꯏꯁꯤꯅ ꯑꯁꯤꯡꯕ ꯀꯩꯅꯣ ꯋꯥꯏꯁ ꯃꯦꯟ ꯀꯥꯏ ꯍꯥꯏꯅꯦꯕ ꯑꯩ ꯍꯥꯏꯁꯦ ꯂꯥꯜꯂꯕ ꯀꯥꯎꯔꯦ ꯈꯪꯗꯦ ꯑꯗꯨꯅꯦ ꯋꯥꯏꯁ ꯃꯦꯟ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯁꯦ ꯑꯁꯤꯡꯕ ꯑꯩꯈꯣꯏꯅꯒ ꯊꯣꯜꯂꯤꯁꯦ
ꯏꯁ ꯑꯐ꯭ꯔꯤꯀꯥꯗꯣ ꯏꯁ ꯑꯐ꯭ꯔꯤꯀꯥꯗꯅꯦ ꯑꯩꯈꯣꯏ ꯑꯐ꯭ꯔꯤꯀꯥꯒꯤ ꯃꯦꯞꯇꯣ ꯁꯨꯃꯥꯏꯅ ꯐꯅꯦꯜꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯏꯁꯇꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯏꯟꯗꯤꯌꯟ ꯑꯣꯁꯤꯌꯟ ꯂꯣꯟꯗ ꯂꯩꯕ ꯀꯥꯡꯕꯨꯗꯣ ꯁꯣꯝ ꯏꯁꯥꯁꯦ ꯃꯗꯥꯒꯥꯁꯀꯔ ꯑꯗꯨ ꯁꯣꯝꯅ ꯀꯩꯕ ꯁꯣꯝꯗ ꯂꯩꯕ ꯃꯌꯥꯝ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗꯩ ꯁꯣꯝ ꯆꯦꯟꯈꯠꯂꯛꯄ ꯃꯌꯥꯝꯁꯤꯡ ꯏꯖꯤꯞ ꯕꯨꯛ ꯂꯩꯕꯗꯣ ꯑꯗꯨꯅ ꯏꯁ ꯑꯐ꯭ꯔꯤꯀꯥ ꯍꯥꯏꯗꯅꯀꯣ ꯍꯥꯏꯗꯕ꯭ꯔꯣ ꯑꯗꯣ ꯈꯪꯗꯦ ꯁꯦ ꯍꯦꯛꯇ ꯑꯣꯏꯍꯜꯂꯁꯤꯁꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯦꯠꯂꯥꯟꯇꯤꯛꯇ ꯂꯩꯕꯗꯨꯅ ꯀꯩꯅꯣ ꯑꯣꯏꯔꯝꯃꯅꯤ ꯅꯠꯇ꯭ꯔꯣ ꯏꯁ ꯑꯐ꯭ꯔꯤꯀꯥ ꯍꯥꯏꯁꯤꯕꯣ ꯅꯣꯔꯠ ꯑꯐ꯭ꯔꯤꯀꯥ ꯑꯣꯏꯗꯣꯏꯔꯣ ꯏꯁ ꯋꯦꯁ ꯅꯣꯔꯠ ꯁꯥꯎꯠ ꯃꯥꯅꯁꯦ ꯑꯣꯏꯍꯜꯂꯁꯦ ꯍꯦꯛꯇ ꯇꯣ ꯑꯩꯈꯣꯏ ꯍꯣꯃꯣ ꯁꯦꯄꯦꯟꯁꯦ ꯀꯨꯏꯗ꯭ꯔꯤꯕ ꯂꯥꯛ ꯑꯅꯤꯃꯨꯛꯇꯪ ꯉꯥꯏꯔꯤꯕ ꯑꯗꯨꯗꯒꯤ ꯀꯩꯅꯣꯁꯨꯀꯣ ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯣꯒꯅꯤꯇꯤꯞ ꯔꯤꯚꯣꯂꯨꯁꯟ ꯑꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯒꯅꯤꯇꯤꯞ ꯔꯤꯚꯣꯂꯨꯁꯟ ꯑꯅ ꯀꯩꯅꯣꯗ 70,000 years old emergence of fictive language ꯊꯣꯛꯂꯛꯄꯁꯦ beginning spread out ꯇꯣ ꯑꯩꯈꯣꯏꯒꯤꯅꯦ ꯍ꯭ꯌꯨꯃꯦꯟ ꯁꯦꯄꯤꯌꯟꯁꯦ 2,000 years ꯁꯨꯔꯦꯕ ꯂꯥꯛ ꯑꯅꯤꯒꯤ ꯃꯇꯨꯡꯗꯅꯦ 70,000 ꯑꯗꯨꯋꯥꯏꯗꯒꯤ ꯈꯤꯇꯪꯀꯣ ꯆꯍꯤ ꯂꯥꯛ ꯑꯃꯒ 30,000ꯒ ꯂꯩꯔ ꯃꯇꯨꯡꯗꯅꯦ ꯇꯞ ꯇꯞꯅ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟꯁꯦ ꯆꯠꯄ ꯍꯧꯔꯛꯑꯦꯕ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯀꯣ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯆꯍꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯦꯡꯉꯨ ꯆꯍꯤ ꯀꯌꯥ ꯃꯇꯨꯡꯗꯅ ꯆꯍꯤ 10 ꯃꯇꯨꯡꯗ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯌꯧꯔꯦꯕ ꯑꯐ꯭ꯔꯤꯀꯥꯗ ꯆꯍꯤ 70,000ꯗꯒꯤ ꯊꯣꯛꯂꯛꯄ ꯍꯧꯔꯦꯗꯅꯀꯣ ꯑꯩ ꯍꯥꯏꯁꯦ ꯁꯤ ꯂꯣꯏ ꯀꯥꯏ ꯅꯠꯇꯦꯅꯦ ꯍꯣꯏꯅꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯁꯤ ꯂꯩꯔꯦꯗꯅꯀꯣ ꯌꯦꯡꯉꯨꯅꯦ ꯑꯗꯨꯗꯒꯤ ꯁꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯁꯤꯗꯤ ꯌꯦꯛꯄ ꯈꯣꯠꯄꯁꯦ ꯑꯗꯣ ꯁꯤ ꯌꯥꯔꯁꯦ ꯍꯣꯏꯅꯦ ꯑꯗꯣ ꯌꯦꯡꯉꯨꯅꯦ ꯑꯗꯨꯕꯨ ꯍ꯭ꯌꯨꯃꯦꯟ ꯁꯦꯄꯤꯌꯟꯁ ꯊꯣꯛꯂꯛꯄꯗꯩꯅꯦ ꯅꯦꯟꯗ ꯊꯤꯜꯁꯦ ꯆꯍꯤ 30 ꯆꯍꯤ 30,000 ꯆꯍꯤ 35 ꯍ꯭ꯌꯨꯃꯦꯟ ꯁꯦꯄꯤꯌꯟ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯆꯍꯤ 30 ꯆꯍꯤ 90 ꯁꯝꯅ ꯍꯥꯏꯔꯕꯗ 70,000ꯗꯒꯤ ꯊꯣꯛꯂꯒ ꯆꯍꯤ 30 ꯑꯦꯛꯁꯇꯦꯟꯁꯟ ꯑꯣꯐ ꯅꯦꯟꯗ ꯊꯤꯜꯁꯤꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯍꯣꯃꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯕ ꯁ꯭ꯄꯦꯁꯤꯁꯄꯨꯗꯤ ꯅꯠꯇꯕꯀꯣ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯣꯏꯁꯦ ꯂꯥꯏꯑꯣꯟꯒꯨꯝꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯏꯑꯣꯟ ꯍꯥꯏꯔꯤꯁꯦ ꯀꯩꯒꯨꯝꯕꯁꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯕ ꯑꯩ ꯑꯦꯛꯖꯥꯝꯄꯜꯁꯦ ꯈꯪꯉꯤꯅ ꯀꯩꯒ ꯀꯩꯅꯣꯕꯨꯗꯤ ꯂꯩꯔꯤꯗꯅ ꯑꯗꯣ ꯅꯣꯏ ꯁ꯭ꯄꯦꯁꯤꯁꯀꯤ ꯈꯦꯠꯅꯕꯗꯣ ꯑꯩ ꯍꯥꯏꯖꯕꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ 16,000ꯗꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯃꯦꯔꯤꯀꯥꯗ ꯑꯦꯛꯁꯇꯦꯟꯁꯟ ꯑꯣꯐ ꯃꯦꯒꯥꯐꯣꯅꯥ ꯍ꯭ꯌꯨꯃꯦꯟ ꯁꯦꯄꯤꯌꯟ ꯆꯠꯂꯨꯕ ꯖꯒꯥꯁꯦ ꯂꯣꯏꯅ ꯍꯥꯠꯇꯣꯛꯑꯦ ꯈꯣꯠꯇꯣꯛꯄ ꯇꯧꯋꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨ ꯌꯦꯡꯉꯨꯅꯦ ꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯁꯤꯗ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇꯦꯟꯁꯟ ꯑꯣꯐ ꯃꯦꯒꯥꯐꯣꯅꯥ ꯑꯃꯦꯔꯤꯀꯥꯗ ꯁꯦꯇꯜ ꯇꯧꯔꯦ ꯑꯃꯦꯔꯤꯀꯥꯗꯒ ꯆꯥꯎꯈꯠꯂꯤꯕ ꯑꯃꯦꯔꯤꯀꯥꯗꯤ ꯂꯣꯏ ꯌꯥꯎꯔꯕꯅꯤꯀꯣ ꯁꯥꯎꯠ ꯑꯗꯨꯗꯥꯅꯀꯣ 16,000ꯗ ꯉꯥꯏꯔꯤꯕ ꯉꯁꯤꯗꯒꯤ ꯑꯍꯥꯟꯕ ꯃꯤꯒ ꯌꯧꯕꯁꯦ ꯑꯦꯛꯁꯇꯦꯟꯁꯟ ꯑꯣꯐ ꯍꯣꯃꯣ ꯐ꯭ꯂꯣꯔꯦꯟꯁꯤꯁ ꯑꯗꯨꯗ ꯍꯣꯃꯣ ꯁꯦꯄꯤꯌꯟ ꯑꯣꯡꯂꯤ ꯁꯔꯚꯥꯏꯚ ꯍ꯭ꯌꯨꯃꯦꯟꯁꯦ ꯑꯩꯈꯣꯏ ꯈꯛꯇ ꯉꯥꯏꯔꯦꯕ ꯉꯁꯤꯗꯒꯤꯅꯦ ꯑꯩꯈꯣꯏꯁꯦ ꯑꯇꯣꯞꯄ ꯍ꯭ꯌꯨꯃꯦꯟ ꯃꯌꯥꯝꯒ ꯂꯩꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗ꯭ꯔꯣ ꯆꯍꯤ ꯉꯁꯤꯗꯒꯤ 13,000 ꯍ꯭ꯌꯨꯃꯦꯟ ꯁꯦꯄꯤꯌꯟꯁꯦ ꯑꯩꯅ ꯍꯥꯏꯖꯦ ꯑꯩ ꯉꯥꯡꯉꯤꯁꯤꯗꯅꯦ ꯁꯣꯏꯈꯤꯕꯁꯦ ꯑꯗꯨꯏꯁꯨ ꯅꯣꯏ ꯁꯨꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯈꯪꯉꯣꯗꯅꯀꯣ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯈꯪꯉꯒꯗꯤ ꯅꯣꯏ ꯁꯤꯕꯨꯛꯇꯤ ꯑꯗꯨꯝ ꯈꯪꯅꯦꯅ ꯈꯜꯂꯦ ꯑꯩꯅ ꯉꯥꯡꯕꯗ ꯁꯣꯏꯕꯁꯨ ꯌꯥꯏꯗꯅ ꯑꯩꯁꯨ ꯁꯤ ꯑꯦꯛꯁ ꯇꯦꯝꯄꯣꯔ ꯁ꯭ꯄꯦꯁꯀꯤ ꯇꯥꯏꯞꯇꯅꯦ ꯉꯥꯡꯉꯤꯁꯤꯀꯣ ꯈꯔ ꯅꯥꯀꯟꯗ ꯁꯣꯝ ꯅꯥꯀꯟꯗꯒ ꯌꯦꯡꯉꯒ ꯉꯥꯏꯍꯥꯛ ꯉꯥꯡꯉꯛꯄꯁꯨ ꯌꯥꯎꯋꯤꯗꯅꯀꯣ ꯀꯩꯅꯣꯝ ꯍꯨꯏ ꯈꯣꯡꯉꯛꯑꯗꯤ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ ꯁꯤꯗ ꯂꯩꯕ ꯃꯈꯥꯗꯒ ꯍꯨꯏ ꯑꯥꯗ ꯑꯅꯤ ꯎꯔꯝꯒꯅꯤꯀꯣ ꯑꯁꯤ ꯁ꯭ꯄꯦꯁꯤꯁ ꯑꯃꯈꯛꯇꯪꯅꯦꯕ ꯑꯗꯨꯗꯒꯤ ꯌꯦꯡꯉꯨꯅꯦ ꯁꯤ ꯌꯦꯡꯉꯨꯀꯣ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯔꯤꯚꯣꯂꯨꯁꯟ ꯑꯅ ꯑꯩꯈꯣꯏꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔꯁꯦ ꯊꯣꯛꯂꯛꯄꯁꯦ ꯀꯨꯏꯗ꯭ꯔꯤꯑꯕ ꯗꯣꯃꯦꯁꯇꯤꯀꯦꯁꯟ ꯄ꯭ꯂꯥꯟꯠꯁ ꯑꯦꯟ ꯄꯥꯔꯃꯅꯦꯟ ꯁꯦꯇꯜꯃꯦꯟꯠꯁ ꯑꯩꯈꯣꯏꯅꯒ ꯐꯖꯅ ꯐꯝꯅ ꯈꯣꯠꯇꯅ ꯌꯨꯝꯗꯒ ꯂꯩꯗꯅ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯝꯕꯅꯦꯕ ꯅꯣꯃꯦꯠꯁ ꯍꯥꯏꯅꯩꯗꯅꯀꯣ ꯑꯩꯈꯣꯏ ꯆꯠꯂꯒ ꯑꯃꯃꯨꯛ ꯆꯠ ꯖꯒꯥꯗꯀꯣ ꯖꯒꯥꯗ ꯀꯣꯏꯕ ꯆꯠꯄ ꯅꯠꯇꯦꯍꯦ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯀꯤꯗꯃꯛꯇ ꯆꯠꯄꯅꯦꯕ ꯑꯩꯈꯣꯏꯅ ꯆꯤꯟꯖꯥꯛꯇꯣ ꯑꯩꯈꯣꯏꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯊꯥꯗ꯭ꯔꯒꯗꯤ ꯆꯠ ꯇꯥꯕꯅꯤꯗꯅ ꯑꯄꯥꯝꯕ ꯍꯦꯛ ꯆꯥꯎꯗꯧꯅ ꯑꯃꯨꯛ ꯂꯣꯏꯔꯒꯗꯤ ꯃꯐꯝ ꯑꯃꯨꯛ ꯁꯤꯟ ꯇꯥꯕꯅꯤꯗꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯩꯔꯕꯅꯤꯅ ꯂꯧꯕꯨꯛ ꯑꯗꯨꯝ ꯀꯣꯏ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯆꯠꯇ꯭ꯔꯁꯨ ꯌꯥꯗ꯭ꯔꯦꯅ ꯑꯗꯣ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯩꯕꯗꯩꯁꯦ ꯑꯩꯈꯣꯏꯁꯨ ꯁꯦꯇꯜ ꯑꯣꯏꯅꯁꯨ ꯇꯧꯔꯦꯁꯨ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯁꯦꯇꯜ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯑꯣꯏꯅ ꯗꯣꯃꯦꯁꯇꯤꯀꯦꯠ ꯇꯧꯔꯛꯑꯦꯅꯀꯣ ꯋꯤꯠꯀꯨꯝꯕ ꯑꯗꯨꯒ ꯆꯦꯡꯒꯨꯝꯕ ꯑꯩꯈꯣꯏ ꯒꯦꯍꯨꯒꯨꯝꯕꯁꯤꯅꯀꯣ 12,000 ꯑꯗꯨ ꯌꯦꯡꯉꯨꯗꯣ ꯀꯤꯡꯗꯝꯒꯁꯦ ꯁ꯭ꯀ꯭ꯔꯤꯞꯀꯁꯦ ꯑꯩꯈꯣꯏꯅ ꯏꯕꯁꯤꯗ ꯐꯥꯁ ꯀꯤꯡꯗꯝ ꯑꯁꯤ ꯁ꯭ꯀ꯭ꯔꯤꯞꯅꯤꯗꯅ FIRSTꯁꯦ ꯁꯤꯒꯁꯦ ꯄꯩꯁꯥꯒꯁꯦ ꯆꯍꯤ 5,000 ꯉꯥꯏꯔꯤꯕ ꯉꯁꯤꯗꯒꯤ ꯑꯗꯨ ꯌꯦꯡꯉꯨ ꯑꯦꯝꯄꯥꯌꯔ ꯑꯀꯥꯗꯤꯌꯟ ꯑꯦꯝꯄꯥꯌꯔ ꯑꯗꯨꯗꯥꯅ ꯑꯗ ꯏꯟꯚꯦꯟꯁꯟ ꯑꯣꯐ ꯀꯣꯏꯅꯦꯁꯀ ꯍꯥꯏꯁꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯒꯁꯦ ꯀꯣꯏꯅꯦꯁ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯒ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯁꯤ ꯄꯩꯁꯥ ꯆꯥꯟꯗꯤ ꯆꯠꯄꯤ ꯂꯨꯄꯥ ꯆꯠꯄꯤ ꯁꯨꯝꯕ ꯑꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯀꯣꯏꯅꯦꯁ ꯍꯥꯏꯗꯅ ꯌꯨꯅꯤꯚꯔꯁꯦꯜ ꯃꯅꯤꯁꯦ ꯆꯍꯤ ꯉꯁꯤꯗꯒꯤ 2,900 ꯉꯥꯏꯔꯤꯕ 500 BCꯗꯅꯦꯕ ꯁꯤꯗꯤ ꯈꯪꯉꯦꯅ ꯄꯥꯔꯁꯤꯌꯟ ꯑꯦꯝꯄꯥꯌꯔ ꯏꯅꯣꯁꯦꯟ ꯄꯣꯂꯤꯇꯤꯀꯦꯜ ꯐꯣꯔ ꯗ ꯕꯨꯗꯤꯖꯝ ꯏꯟ ꯏꯟꯗꯤꯌꯥ ꯑꯗꯨꯗ ꯇꯨ ꯂꯤꯕꯔꯦꯠ ꯑꯣꯜ ꯍ꯭ꯌꯨꯃꯦꯟꯁ ꯐ꯭ꯔꯣꯝ ꯁꯐꯔꯤꯡ ꯑꯗꯒꯤ ꯍꯥꯟ ꯑꯦꯝꯄꯥꯌꯔ ꯏꯟ ꯆꯥꯏꯅꯥ ꯑꯗꯨꯗꯥꯅ ꯍꯥꯏꯔꯦ 1400ꯗ ꯏꯁꯂꯥꯝ ꯑꯗ ꯁꯥꯏꯟꯇꯤꯐꯤꯛ ꯔꯤꯚꯣꯂꯨꯁꯟ ꯍ꯭ꯌꯨꯃꯦꯟ ꯀꯥꯏꯟ ꯑꯦꯃꯤꯠꯁ ꯏꯒꯅꯣꯔꯦꯟ ꯕꯤꯒꯤꯟ ꯇꯨ ꯁꯥꯏꯟꯇꯤꯐꯤꯛꯀꯁꯦ ꯀꯨꯏꯗ꯭ꯔꯤꯕ ꯉꯁꯤꯗꯤ ꯆꯍꯤ 500ꯗ ꯉꯥꯏꯔꯤꯕ ꯆꯍꯤ 500 ꯍꯥꯏꯁꯦ ꯌꯥꯝꯃꯦꯀꯣ ꯑꯗꯣ ꯆꯍꯤ 500 ꯍꯥꯏꯁꯤꯗꯤꯅꯦꯀꯣ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟꯒꯤ ꯃꯤꯂꯤꯌꯟ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯥꯛ ꯀꯨꯝꯕ ꯁꯨꯔꯛꯑꯕ ꯑꯩꯈꯣꯏꯁꯤꯗꯗꯤꯅꯦ ꯖꯁ ꯀꯩꯅꯣꯅꯦꯕ ꯄꯥꯔꯁꯦꯟꯇꯦꯖꯀ ꯅꯠꯇ꯭ꯔꯦꯕ ꯄꯤꯛꯈ꯭ꯔꯦꯕ ꯁꯃꯨꯗ꯭ꯔꯗ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯥ ꯑꯃ ꯂꯩꯕꯒꯨꯝꯕꯅꯦꯕ ꯁꯃꯨꯗ꯭ꯔꯗꯤ ꯆꯥꯎꯈ꯭ꯔꯦꯗꯅ
ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯁꯥꯏꯟꯇꯤꯐꯤꯛ ꯔꯤꯚꯣꯂꯨꯁꯟ ꯑꯗꯨꯗ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟꯁꯦ ꯑꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯏꯟꯁꯀ ꯗꯔꯀꯥꯔ ꯑꯣꯏꯗꯒꯩꯀꯣ ꯍꯤꯡꯉꯛꯑꯕꯅꯦ ꯑꯗꯨ ꯈꯪꯉꯣꯕ ꯔꯥꯏꯁ ꯑꯣꯐ ꯀꯦꯄꯤꯇꯥꯜ ꯄꯥꯟ ꯁꯤꯡꯒꯜ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯗꯨꯗꯥꯅ ꯁꯤꯗ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤ ꯂꯣꯏ ꯌꯦꯡꯕꯤꯔꯣꯀꯣ ꯑꯗꯨꯝ ꯑꯩꯁꯤꯗ ꯉꯥꯡꯉ ꯀꯥꯟꯗ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏꯗꯅ ꯉꯥꯏꯍꯥꯛ ꯄꯣꯁ ꯇꯧꯔꯒ ꯌꯦꯡꯒꯦꯁꯨ ꯌꯥꯏꯗꯅ ꯑꯩ ꯁꯤꯁꯦ ꯑꯩ ꯁꯛ ꯐꯖꯕꯁꯦ ꯂꯧꯊꯣꯛꯈ꯭ꯔꯒꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯒꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯔꯤꯚꯣꯂꯨꯁꯟ ꯀꯥꯏꯁꯦ ꯐꯦꯃꯤꯂꯤ ꯑꯦꯟ ꯀꯝꯃꯨꯅꯤꯇꯤ ꯑꯥꯔ ꯔꯤꯄ꯭ꯂꯦꯁ ꯕꯥꯏ ꯁ꯭ꯇꯦꯠ ꯃꯥꯁꯦ ꯃꯥꯁ ꯃꯥꯔꯀꯦꯠ ꯑꯦꯛꯁꯇꯦꯟꯁꯟ ꯑꯣꯐ ꯄ꯭ꯂꯥꯟꯇꯣ ꯃꯥꯁ ꯑꯦꯛꯁꯇꯦꯟꯁꯟ ꯑꯣꯐ ꯄ꯭ꯂꯥꯟꯁ ꯑꯦꯟ ꯑꯦꯅꯤꯃꯦꯜꯁ ꯍꯣꯏ ꯃꯥꯁꯤꯞ ꯏꯟꯁꯇꯦꯛꯁꯟ ꯑꯣꯐ ꯄ꯭ꯂꯥꯟꯁ ꯑꯦꯟ ꯑꯦꯅꯤꯃꯦꯜ ꯍꯣꯏ ꯑꯦꯛꯁꯇꯦꯟꯁꯟꯁꯦ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯒꯁꯨ ꯂꯩꯀꯣ ꯑꯗꯨꯕꯨ ꯍ꯭ꯌꯨꯃꯦꯟ ꯊꯣꯛꯂꯛꯄꯗꯒꯤ ꯄꯨꯡꯆꯥ ꯆꯥꯊꯣꯛ ꯄꯨꯡꯍꯥ ꯍꯥꯠꯇꯣꯛ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗꯗꯤ ꯇꯥꯅ ꯂꯪꯉꯝꯕꯅꯦ ꯈꯔ ꯂꯩꯔꯒꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯊꯦꯛꯄꯕꯨ ꯑꯃ ꯇꯧꯕ꯭ꯔꯥ ꯇꯣꯞꯄꯨ ꯇꯧꯕ꯭ꯔꯥ ꯑꯗꯩ ꯃꯤ ꯃꯌꯥꯝ ꯇꯧꯕ꯭ꯔꯣ ꯑꯥꯔꯒꯤꯀꯜꯆꯔ ꯇꯧꯅꯕꯒꯤ ꯀꯣꯛꯊꯣꯛꯄ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥꯀꯣ ꯍꯧꯖꯤꯛꯀꯤꯅꯦ ꯍ꯭ꯌꯨꯃꯦꯟꯁ ꯇ꯭ꯔꯥꯟꯁꯦꯟ ꯗ ꯕꯥꯎꯟꯗꯔꯤꯁ ꯑꯣꯐ ꯄ꯭ꯂꯥꯅꯦꯠ ꯑꯥꯔ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁ ꯊ꯭ꯔꯦꯇꯟ ꯗ ꯁꯔꯚꯥꯏꯚ ꯑꯣꯐ ꯍ꯭ꯌꯨꯃꯦꯟ ꯀꯥꯏꯟ ꯇꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯦ ꯑꯣꯔꯒꯥꯅꯤꯖꯝ ꯁꯥꯏꯟꯇꯤꯁꯁꯤꯡ ꯍꯧꯖꯤꯛ ꯏꯔꯥꯟꯗ ꯋꯥꯔ ꯇꯧꯗꯣꯏ ꯑꯗꯨꯗꯥꯅ ꯍꯥꯏꯔꯤꯅꯦꯀꯣ ꯏꯟꯇꯦꯂꯤꯖꯦꯟ ꯗꯤꯖꯥꯏꯟꯁ ꯀꯣ ꯐ꯭ꯌꯨꯆꯔꯗ ꯏꯟꯇꯦꯂꯤꯖꯦꯟ ꯗꯤꯖꯥꯏꯟ ꯕꯤꯀꯝ ꯗ ꯕꯦꯁꯤꯛ ꯄꯥꯔꯠꯁ ꯑꯣꯔꯒꯥꯅꯤꯛ ꯍꯣꯃꯣ ꯁꯦꯄꯤꯌꯟ ꯏꯁ ꯔꯤꯄ꯭ꯂꯦꯁ ꯕꯥꯏ ꯁꯨꯄꯔ ꯍ꯭ꯌꯨꯃꯦꯟ ꯒꯥꯏꯅ ꯁꯤ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯁꯤ ꯑꯣꯏꯖꯔꯦꯅꯀꯣ ꯁꯤꯒꯁꯦ ꯅꯣꯏ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯈꯟꯊꯕꯤꯕ ꯌꯥꯏꯀꯣ ꯁꯨꯄꯔ ꯍ꯭ꯌꯨꯃꯦꯟꯁ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯁꯦ ꯁꯨꯄꯔ ꯍ꯭ꯌꯨꯃꯦꯟꯁ ꯑꯣꯏꯔꯕꯅꯦꯕ ꯅꯪꯅ ꯁꯥꯃꯁꯨ ꯁꯨꯄꯔ ꯍ꯭ꯌꯨꯃꯦꯟꯁ ꯑꯣꯏꯔꯕꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯡꯉꯛꯏꯁꯦ ꯌꯦꯡꯉꯨꯅꯦ ꯅꯣꯏ ꯑꯍꯥꯟꯕꯗ ꯁꯤ ꯑꯃ ꯇꯧꯒꯦꯗꯤ ꯀꯥꯏ ꯆꯠꯀꯅꯤ ꯑꯗꯨ ꯇꯧꯒꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯣꯕꯥꯏꯜꯁꯤꯗꯅꯦ ꯁꯤ ꯁꯛ ꯐꯖꯈ꯭ꯔꯕ ꯑꯩꯅ ꯇꯥꯛꯏꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯃꯤ ꯃꯁꯛ ꯐꯖꯕ ꯑꯊꯤꯕꯅꯁꯨ ꯇꯥꯛꯄꯁꯨ ꯃꯌꯥꯝ ꯂꯩꯔꯕꯅꯤꯅ ꯑꯦꯅꯤ ꯈꯪꯅꯤꯡꯕ ꯅꯣꯂꯦꯖꯁꯦ ꯂꯣꯏ ꯈꯪꯒꯦꯗꯨ ꯌꯥꯔꯕꯅꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪ ꯑꯦꯅꯤ ꯅꯣꯂꯦꯖ ꯈꯪꯅꯤꯡꯕ꯭ꯔꯥ ꯈꯣꯠꯅꯤꯡꯕ꯭ꯔꯥ ꯁꯤꯁꯦ ꯂꯣꯏꯅ ꯈꯪꯒꯦ ꯌꯥꯔꯦꯗꯅꯀꯣ ꯑꯗꯣ ꯁꯨꯄꯔ ꯍ꯭ꯌꯨꯃꯦꯟꯁ ꯑꯣꯏꯔꯕꯅꯦꯕ ꯊꯥꯏꯅꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯁꯣꯝꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯀꯩꯅꯣꯒꯨꯝꯕ ꯈꯔ ꯍꯣꯏ ꯌꯥꯔꯦ ꯑꯗꯣ ꯃꯣꯏꯅ ꯈꯪꯉꯤꯗꯅ ꯅꯣꯂꯦꯖꯁꯦ ꯌꯥꯝꯅ ꯅꯣꯂꯦꯖ ꯑꯃ ꯈꯪꯒꯦꯁꯦ ꯌꯥꯝꯅ ꯂꯤꯃꯤꯇꯦꯠ ꯑꯣꯏꯍꯜꯂꯝꯃꯦꯕ ꯔꯤꯁꯣꯔꯁ ꯂꯩꯕ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯔꯦꯝ ꯉꯥꯡꯕꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯄ꯭ꯔꯤꯚꯤꯂꯦꯖ ꯒ꯭ꯔꯨꯞꯅ ꯑꯣꯏꯔꯦ ꯄ꯭ꯔꯤꯚꯤꯂꯦꯖ ꯒ꯭ꯔꯨꯞ ꯑꯗꯤꯀꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯕꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯈꯪꯕ꯭ꯔꯥ ꯁꯤ ꯋꯥꯠꯇ꯭ꯔꯕ ꯃꯤꯁꯤꯅꯀꯣ ꯁꯣꯝꯗ ꯐꯦꯁꯕꯨꯛꯇ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯕꯁꯦ ꯌꯥꯝ ꯇꯩꯅ ꯁꯤ ꯃꯊꯥ ꯁꯥꯕ ꯃꯤꯅ ꯀꯗꯥꯏꯗꯒꯤ ꯐꯦꯁꯕꯨꯛꯇ ꯁꯣꯝꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯗꯨꯗꯥꯅ ꯇꯧ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯍꯥꯏꯁꯦ ꯅꯣꯏ ꯈꯔꯕꯨꯗꯤ ꯍꯔꯥꯎꯕꯤꯌꯣ ꯁꯣꯝꯗꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅ ꯐꯦꯁꯕꯨꯛꯇ ꯇꯧꯔꯤꯁꯦ ꯑꯣ ꯃꯣꯏꯁꯦ ꯃꯁꯤ ꯋꯥꯠꯇ꯭ꯔꯕ ꯃꯤꯅꯦ ꯍꯥꯟꯅꯅꯦ ꯎꯕꯤꯌꯣ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯎꯕꯤꯌꯦ ꯃꯣꯏ ꯁꯣꯝꯗ ꯑꯦꯛꯇꯤꯚꯤꯁꯀ ꯑꯣꯏꯅ ꯎꯗꯦ ꯁꯤ ꯋꯥꯠꯇ꯭ꯔꯕ ꯃꯤꯅꯤꯀꯣꯅ ꯁꯤꯃꯦꯟꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯛꯑꯦ ꯍꯧꯖꯤꯛꯇꯤꯅꯀꯣ ꯊꯥꯏꯅ ꯁꯤꯗ ꯆꯥꯎꯈꯠꯂꯝ ꯇꯥꯔꯗꯤ ꯁꯤ ꯋꯥꯠ ꯇꯥꯔꯗꯤ ꯅꯣꯏ ꯀꯗꯥꯏꯗꯒꯤ ꯁꯣꯝꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯗꯅ ꯑꯗꯨ ꯀꯃꯦꯟꯒ ꯄꯤꯗꯅ ꯑꯗꯩ ꯁꯣꯝꯗ ꯑꯍꯩꯄꯥ ꯁꯥꯗꯅ ꯁꯣꯝꯗ ꯅꯩꯅ ꯈꯣꯠꯅ ꯗꯤꯁꯀꯁꯟ ꯇꯧ ꯂꯩꯒꯗꯣꯏ ꯅꯠꯇ꯭ꯔꯥ ꯁꯤ ꯋꯥꯠꯂꯛꯇꯕꯩ ꯅꯠꯇ꯭ꯔꯥ ꯅꯣꯏ ꯑꯗꯣ ꯍꯔꯥꯎꯕ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟꯁꯦ ꯕꯤꯈꯥꯔꯤꯗꯤ ꯅꯤꯗ꯭ꯔꯦꯅ ꯃꯣꯏꯁꯦꯀꯣ ꯕꯤꯈꯥꯔꯤ ꯅꯤꯗ꯭ꯔꯕꯅꯦꯅ ꯍꯔꯥꯎꯕꯤꯌꯨ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯍꯔꯥꯎꯋꯦ ꯑꯃꯨꯛ ꯁꯥꯎꯅꯤꯡꯕꯁꯨ ꯌꯥꯎꯋꯦ ꯑꯍꯩꯄꯥ ꯁꯥꯏꯅꯀꯣ ꯑꯗꯣ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯑꯣ ꯃꯣꯏꯁꯦ ꯊꯤꯕꯣꯡ ꯋꯥꯠꯇꯗꯅ ꯁꯤ ꯇꯧꯔꯤꯅꯤꯀꯣꯅꯀꯣ ꯑꯩ ꯍꯥꯏꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯅꯨ ꯑꯩ ꯍꯥꯏꯁꯦ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯗ ꯈꯜꯂꯣꯕ ꯐꯖꯕ ꯋꯥꯈꯟꯗꯅꯦ ꯈꯜꯂꯣꯕ ꯁꯤ ꯋꯥꯠꯂꯛꯇꯕꯩꯅꯤ ꯇꯧꯔꯤꯗꯣ ꯑꯗꯨꯒꯤ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯁꯤ ꯇꯥꯛꯏꯁꯦ ꯀꯩꯅꯣ ꯍꯟꯗꯛ ꯁꯤꯁꯦ ꯀꯥꯟꯅꯕꯅꯤꯗꯅꯀꯣ ꯅꯣꯏ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯤꯅꯤꯠ ꯀꯌꯥ ꯁꯨꯈ꯭ꯔꯕꯅꯣꯁꯨ ꯈꯪꯗꯦ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯁꯨꯝ ꯗꯤꯜ ꯂꯦꯜꯂꯤꯅꯦꯗꯤ ꯁꯤ ꯀꯥꯟꯅꯒꯅꯤ ꯑꯩ ꯃꯊꯪꯁꯨ ꯇꯥꯛꯂꯛꯀꯅꯤ ꯅꯣꯏ ꯑꯦꯅꯤ ꯇꯣꯄꯤꯛꯇ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯑꯉꯝꯕ ꯑꯗꯨꯝ ꯇꯥꯛꯆꯔꯛꯀꯦꯕ ꯑꯩ ꯑꯗꯨꯝ ꯈꯪꯉꯦꯅꯀꯣ ꯑꯗꯣ ꯁꯤ ꯗꯤꯜ ꯂꯦꯟꯕꯁꯨ ꯑꯣꯏꯔꯦꯅ ꯈꯜꯂꯣ ꯑꯃꯅꯦꯁꯨ ꯈꯜꯂꯣ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯑꯩꯅ ꯍꯥꯟꯅꯗꯩ ꯇꯥꯛꯅꯤꯡꯕꯅꯦ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯁꯦ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤ ꯈꯣꯠꯈꯤꯗꯣ ꯑꯗꯣ ꯅꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒꯅꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯇꯧꯒꯅꯨ ꯐꯣꯂꯣ ꯇꯧꯒꯅꯨ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯒ ꯑꯃꯨꯛ ꯌꯦꯡꯕꯤꯒꯅꯣꯕ ꯑꯗꯨꯗꯤ ꯈꯪꯉꯦꯅ ꯑꯩ ꯚꯤꯗꯤꯑꯣꯒ ꯁꯨꯡꯌꯦꯡ ꯌꯦꯡꯕꯤꯒꯅꯣ ꯑꯗꯨ ꯅꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯔꯛꯇꯦ ꯑꯃꯁꯨ ꯇꯧꯔꯛꯇꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯁꯥꯎꯅꯤꯡꯉꯣꯏꯗ꯭ꯔꯣ ꯅꯣꯏꯁꯨ ꯃꯤ ꯚꯤꯗꯤꯑꯣ ꯌꯦꯡꯊꯣꯛꯑꯒ ꯐꯣꯂꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯒꯦ ꯂꯥꯏꯛꯀ ꯇꯧꯗꯒꯦ ꯍꯟꯒꯦ ꯅꯃꯥꯏ ꯏꯀꯥꯏꯗ꯭ꯔꯣ ꯅꯣꯏ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯑꯦ ꯑꯗꯨꯗꯤꯀꯣ ꯌꯥꯔꯦꯁꯦ ꯋꯥꯔꯤꯅꯤ ꯍꯣꯏ ꯑꯗꯨꯅꯦ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯀꯤꯁꯦ ꯁꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯍꯥꯏꯗꯤꯅꯦ ꯑꯩꯅ ꯐꯅꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯁꯨꯅꯦ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯈ꯭ꯔꯁꯨ ꯑꯗꯨꯝ ꯀꯥꯎꯈꯤꯅꯦꯕ ꯅꯤꯡꯁꯤꯡꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯟꯖꯟ ꯌꯦꯡ ꯇꯥꯔꯦ ꯍꯟꯖꯟ ꯄꯥꯕ ꯇꯥꯔꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯍꯟꯖꯟ ꯌꯦꯡꯉꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯦꯅꯤꯊꯤꯡꯗꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯁꯦ ꯅꯣꯏ ꯁꯤꯁꯦ ꯑꯩꯅ 2+2 = 4 ꯑꯁꯦ ꯅꯣꯏ ꯑꯉꯥꯡ ꯑꯃꯗ ꯇꯥꯛꯆꯦꯕ ꯅꯣꯏ ꯌꯥꯝ ꯈꯪꯗ꯭ꯔꯥ ꯑꯗꯣ ꯅꯣꯏ 2+2ꯁꯦ ꯍꯟꯖꯟ ꯇꯧꯔꯛꯄꯒꯤ ꯅꯣই ꯀꯥꯎꯗꯒꯩ ꯂꯩꯅꯦꯕ ꯑꯉꯥꯡ ꯑꯝꯗ ꯇꯥꯛꯑꯗꯤꯅꯦ ꯑꯉꯥꯡꯗꯤ 2+2ꯗꯣ ꯀꯥꯎꯅꯦꯕ ꯈꯪꯉꯣꯏꯕ ꯆꯞ ꯃꯥꯟꯅꯅꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯐꯖꯅ ꯂꯥꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯦꯅ ꯈꯜꯂꯣꯕ ꯅꯣꯏ ꯈꯪꯉꯣꯏꯕ ꯈꯪꯈꯤꯅꯦꯕ ꯍꯧꯖꯤꯛ ꯑꯗꯨ ꯅꯣꯏ ꯍꯧꯖꯤꯛ ꯈꯪꯕꯗꯣ ꯅꯠꯇꯦꯕ ꯃꯩꯇꯩꯅꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ 5 ꯂꯩꯔ ꯈꯪꯕꯗꯨꯅꯦꯕ ꯈꯪꯉꯦꯅ ꯆꯞ ꯃꯥꯟꯅꯅꯅꯦ ꯑꯩꯒꯤꯁꯨ ꯑꯗꯨꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯅꯣꯏ ꯍꯟꯖꯟ ꯈꯪꯒꯦꯗꯤ ꯑꯩꯒꯤ ꯅꯠꯇ꯭ꯔꯁꯨ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯍꯟꯖꯟ ꯌꯦꯡꯉꯨ ꯄꯣꯁꯄꯨ ꯇꯧꯔꯒ ꯁꯣꯝꯗꯕꯨ ꯍꯜꯂꯒ ꯆꯠꯀꯦꯔꯥꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯑꯗꯨꯅꯦ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯂꯥꯏꯛꯁꯦ ꯅꯣꯏ ꯍꯦꯟꯅ ꯈꯪꯅꯤꯡꯒꯦꯗꯤ ꯁꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕꯤꯌꯨ ꯌꯨꯚꯥꯜ ꯅꯣꯋꯥ ꯍꯔꯥꯔꯤꯒꯤꯀꯣ ꯍꯣꯃꯣ ꯗꯤꯌꯣꯁ ꯑꯅꯁꯨ ꯂꯩꯔꯅꯤ 21st century ꯑꯗꯨꯗꯥꯅ ꯑꯗꯨꯒ ꯂꯥꯏꯔꯤꯛꯀ ꯁꯨꯡꯄꯥ ꯄꯥꯗ꯭ꯔꯁꯨ ꯏꯟꯇꯔꯅꯦꯠꯇ ꯄꯥꯒꯦꯁꯨ ꯌꯥꯏ ꯂꯣꯏ ꯋꯤꯀꯤꯄꯤꯗꯤꯌꯥ ꯄꯥꯕꯤꯒꯦꯁꯨ ꯌꯥꯏ ꯑꯗꯨ ꯂꯣꯏ ꯇꯧꯊꯣꯛꯑꯒ ꯑꯩꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯦꯡꯉꯁꯨ ꯌꯥꯏꯗꯅ ꯃꯩꯇꯩꯂꯣꯟꯗ ꯁꯨꯃꯥꯏꯅ ꯉꯥꯡꯕꯁꯦ ꯅꯣꯏ ꯀꯅꯥ ꯌꯥꯎꯒꯦꯅꯦ ꯑꯩ ꯅꯠꯇꯅ ꯀꯅꯥ ꯌꯥꯎꯒꯦ ꯑꯗꯣ ꯅꯣꯏꯁꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯗꯤ ꯐꯣꯂꯣꯒ ꯇꯧꯗ꯭ꯔꯗꯤ ꯁꯥꯎꯅꯤꯡꯉꯦ ꯚꯤꯗꯤꯑꯣ ꯁꯨꯡꯊꯥ ꯊꯥꯒꯠꯂꯛꯀꯅꯨ ꯍꯧꯖꯤꯛ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯑꯗꯨꯅꯀꯣ ꯌꯥꯔꯦꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯐ꯭ꯔꯦꯟ ꯃꯌꯥꯝ